Kurumzari, ELITETV ki test of cartoon ki mahau ming tabirusu hamatara mokchari. Maru nanga si impala phongba pause singi cartoon singda cartoonist na kari haining liba kari pongdong liba kari wakal khalang liba bdu myam da sanong thamjage. Ahamda lokhasage sana laiba ki loire dana haibza. Loire dana ba khoi cartoon jing biu khubak ta hi holaga khubak ki marka out pam leire hi honbam chale thamban sene lehore makhali yengnap toraga adu da haireme. Thambal kobi leinung si sana laiba ta ki mut khani do amuk hana sala roido ana hairemani. Kubak hi hon manupa sina at thamban sina hai adubudi bhota yengnaba tare tanana hoise achobei sumo iribase khoi president role si amuk tha torong sangdorok ba masina February tha mathangi 2006 2026 ki February ki tang tram do bukti amuk lei gi doini aduna mathang 27 dani le select sahi am muk tanga shale adani adadi mikhal sidaida praja singna hajik lei ba party sida kari khan ga dege hai bufum du thambal party da kari khan ga dege hai budugi ngasai cartoonist na magi wakhalon thamak ba hai tari ne ko thambal kobi leinung si sana lebak ta gi mut khrani do amuk hana sat la roi do adubudi vote yengnaba tare dana yam mu'ga lehubaduni yamna phajaba sisu magi wahan thok leiba khoigi cartoon ni mathang da leisina pongna phonggi balo he duni balo he sidi yengu kana mange na mang ni ko hero ima mang ni na haibagi mong ni ma mang oiram duni kana oige da yengu ma haige da mang se lawrak pai sin ne ba nangi naram da oiradi asumna hojik phawo leikhidra China Japan America oiradi nana losilani chat doi kai drona haji kanala chaino Modi manbada chairini haji fawda Manipur ki solution daba chahi ani henna lan songna laga chahi ani mya leiba de matung namu PR lakpa aduna haji leiba PR se amuka sangdokpa tha taru ma chahi ma PR hoidoi aduna development de kai de leidoi no aduni hoi haji PR matamda khoi encoche kara lokthokpa khotokpa tawi yam phai su afaba khongthang ni aduga PR leitrakanda popular government leirakanda mu hani pham de leibdi kana de sengdoiba jaga singdu sarkar ki karino lambi pakthong sem hogera lai ta hogera kari toge ge amuk tobana ta amuk khopchal lakani mai sarkar du la kanda mu sakma yengna rakani aduna madu gi chap chap ama to phayabaduni man haisne nangi naram do already asumna hoji fawa leikhidra China Japan America already nahana losilani chalido ikaidro na chaiba hoi ma mang ne na man hogolak pudune ba mamang da lawram bagi sinsi jam phajaba pona phomgi suju phajaba khoi cartoon en thamjage mathang da leisna khoi narol thogdangi hawa do leirang do sti yengbiu ko kari na bawani bari sana jabani ta da pradhan khoi gi job card bu kamdo khrage na adam de khumai pia lakpadagi pradhan sifawba oidibra khangdre na ta da pradhan khoi gi job card bu kamdo khrage hangmane adamana sai pradhan khumok bani pia lakpadagi pradhan sifawba oidibra khangdre na mamang so goi haigre MLA ma khoi wangoi kan MLA lokena hai dunia khoi MLA mane na local area development gi fan gi khara phangba aduga tolo phanga leudi pamdre haidana ana mamang so khoi NPF gi team ma Delhi chala unaru re chapchaba fire ma lobiro dum support tawani arun tabida praja singchi ware haidana Manipur gi hojile film si utnaba honaba yam phajaba sisu wan thok leiba cartoon en thamjage mathang da leisina khoi People's Chronicle ki ni Witty Wednesday na ste yengbio ste da ngasai gi MLA mantri hai tare khoina kurta paijama selaba Nehru tupi uppadi mai ke samasya ne bagi mong ne da magi secretary nai no need to worry boss kam da warning letre over mischievous act of that woman adugi yamna nupi duna toromba yamna hai singba mischievous act to madugi namta kaim to warning letre boss we resolve it as akhona mana mai resolve torge kanda an act of unfit mental health condition mai do makhagi kaitare gyanmen tadraba peng choiraba aduni haidana akhoi ma do proof torani aduna boss na waruba adugi nupi dugi namukta warabdo boss du kema khara aram nam tom tare madugi awaba leibudo wabiru no boss akhona tawre nupi do akhona ma du unfit oiba mental unfit oiba health unfit oiba na akhona masida akhona resolve tawre koi mai certificate sem na khotana na madona maram moiraga boss ta mara season bani haidana hongdokpa yarni haibuduni adu yam phajaba ngasi si kono pause khara su khoi cartoon phongdoba male adunga madara maram makana ngasi di khoi cartoon gi si mari kha oire ona ngasi gi di adu mai ELITETV gi test of cartoon gi mahau mata ngasa lesson jere meng tabere busing bom kana khurum jabolo na kanyan ba thni jeri pinebirsi